AFSPA ngaklou oina leibana army singi mathakta wayel chathaba yadana leiba ase ninghanaba pokhanle haina ifamgi president Renu takhelambamna phongdorakle wafamasi extrajudicial education victim families association Manipur ifamna sinduna stop militarization and ethnic polarization in Manipur haiba hiramda major khulda leiba Manipur press club ke loktak hall da pangthokiba ifamgi 15 suba foundation day ga mari leinana phongdokkibane Taramaduda Amkilgi advisor Anandi Khangembam, DM University ki Department of Political Science ke Associate Professor Dr. Noni Arambam, Nambol Sanoi College Department of Pol Science ke Assistant Professor Ningombam Srima, Manipur University Department of Law ke Assistant Professor Dr. Sapam Dilip Nachingbana Athoiba Mithunglen Singh Oikim. Mangna makha taraduna hai lisang sitna Manipurda AFSPA thamakpagi makhada miot minai misi mina kaya ama thokre mamangda thokiba kaya sigi ningba kainaringai chairak asida Manipurda ngasing asimak thokliba tangdu leitadaba thodok asina achauba ninghanaba ama pokle amuhanna fact encounter ge case lakadra haibagi chingnabasu fauri amadi military operation chatharakpa tarabade iramdamase kannabagidama khutta khulai pairiba Hogalakliba Naharol Singda amok miot minai tholakadra misi mina yaurakadra haibagi akiba mipaiba leiri hairaduna athuba matamda lengakna sinbiduna tangdu leitana lehelu AFSPA na ngaklou oiduna leibana Central Force singi mathakta wayel chathaba yadaba ase ningba kaiba thodok amani haina phongdorakke Ithangdi TSC akoida yamna ninghanaba khara lei hojik akhoi Armed Forces Special Power Act asigi makhada akoina halai basing sidi akhoi state force khaktana akhoi Manipur di chathaba nate hawrapadagi hawnadi akhoi Armed Forces of the Union di state force akanogi security forces sing asina chatharakpanina ngasi akhoi dadi masina asa sina ngaklou pi leiraga akhoi army CRP da leiba akhoi mokhoi mathakta akhoi wayel chathaba yadana leiba sima akhoi dan yamna ningba kaiba ama case makha chathaba yadaba haitare masida akhoi Sathage Haragadi, Masi for Education Sanction and now for the center, the Ayaba, Lowa Maleko, Masi Yauragadi Sanction as a Yauragadi, Akoi Manipur, the wayel at the Tabayada, Haitare, Aduna Masida Akoi the case, upon Bamayama, Malay, Hodice, Adu State Force, Kimakatadi, Akoi Hosi, Adum Tamna or do Yamna trials, Adum Koi quarter, Sizem, Impar East, West, High Quarter, Tingaraga, Lazariba, Adubu. Ngasai aina panjaki ba khudi ami singi mathadagi akoina kaisu khut thaba yadana leiba se masida akoida ninghanaba poe masigi sanction asi su lengang na amadi central force na bibiragadi makodi mathadda wayel chathaba du ya hanbiyu habasini ai asika tangai thongdok